ꯎꯗ꯭ꯔꯤ ꯍꯣꯏ ꯃꯈꯣꯟꯗꯤ ꯈꯪꯕ ꯇꯥꯕ꯭ꯔꯣ ꯌꯦꯡꯉꯣ ꯁꯤꯗ ꯍꯣꯏ ꯑꯗ ꯍꯥꯏꯗꯧꯔꯤ ꯃꯌꯥ ꯆꯧꯗꯨꯔꯤ ꯃꯥꯜꯂꯤꯅꯦ ꯃꯌꯥ ꯑꯗꯨꯝ ꯀꯥ ꯂꯩꯔꯤꯅꯦ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯑꯩꯒꯤ ꯁꯤ ꯒꯥꯔꯤ ꯊꯥꯎ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯁꯤ ꯑꯣꯏꯅ ꯍꯥꯟꯅ ꯄꯨꯒꯦ ꯇꯧꯕꯅꯦꯕ ꯇꯥꯃꯩ ꯑꯩ ꯊꯧꯗꯣꯛꯍꯜꯂꯦ ꯁꯤ ꯑꯃꯨꯛ ꯊꯧꯗꯣꯛꯑꯅꯤ ꯑꯗꯨꯒ ꯁꯤ ꯊꯧꯗꯣꯛꯇꯣꯏꯅꯦꯕ ꯏꯊꯟꯗ ꯑꯣꯏꯔꯕꯗꯤ ꯌꯥꯝ ꯇꯟꯕ ꯊꯕꯛꯀꯤ ꯍꯧꯖꯤꯛꯀꯤꯗꯣ ꯅꯅꯥꯎꯁꯨ ꯃꯥꯁꯨ ꯆꯠꯇꯧꯔꯦꯅ ꯍꯥꯏꯕꯒꯤ ꯃꯥꯅ ꯒꯥꯔꯤ ꯑꯃ ꯊꯧꯗꯣꯛꯈꯤꯕ ꯑꯩ ꯈꯔꯗꯤ ꯂꯥꯏꯔꯦ ꯃꯅꯨꯡꯗ ꯂꯩꯕ ꯒꯥꯔꯤꯅ ꯍꯥꯟꯅ ꯄꯨꯔ ꯊꯣꯛꯀꯦ ꯇꯧꯕꯗꯨꯗꯤ ꯑꯁ ꯕꯦꯔꯥ ꯀꯥꯏ ꯀ꯭ꯌꯨ ꯈꯔꯗꯤ ꯂꯩ ꯌꯥꯝ ꯁꯥꯡꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯟꯅ ꯊꯣꯛꯂꯛꯄꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯨꯡ 9 ꯃꯈꯥꯏꯗ ꯌꯧꯔ ꯂꯣꯏꯔꯦ ꯁꯥꯏꯠꯇ ꯆꯠꯇꯣꯏꯅꯦꯕ ꯃꯤꯅꯤꯠ 5 ꯉꯥꯏꯕ ꯃꯥꯜꯂꯦꯗꯣ ꯄꯨꯡꯁꯦ ꯌꯧꯗꯣꯔꯦ ꯊꯣꯛꯂꯛꯑꯦ 9 ꯃꯤꯅꯤꯠ 34 ꯇꯥꯔꯦ ꯚ꯭ꯌꯨꯁꯦ ꯃꯃꯥꯡꯗ ꯑꯩꯅ ꯐꯖꯅ ꯎꯠꯄ ꯐꯪꯗꯕꯗꯣ ꯑꯥꯒꯤ ꯚ꯭ꯌꯨꯁꯦ ꯑꯗꯨꯒ ꯑꯩ ꯒꯥꯔꯤ ꯈꯥꯝꯃꯦ ꯑꯩ ꯋꯥꯛ ꯁꯥꯏꯠꯇꯅꯤ ꯂꯥꯛꯏꯁꯦ ꯍꯜꯂꯅꯤ ꯃꯅꯨꯡꯒꯤ ꯕꯦꯡꯛꯇꯤ ꯍꯥꯡꯍꯧꯗ꯭ꯔꯤꯕ ꯍꯧꯖꯤꯛꯁꯦ ꯄꯨꯡ 10 ꯇꯥꯗ꯭ꯔꯤꯕꯩꯔ ꯀꯩꯅꯣ ꯑꯁꯤꯗ ATM ꯂꯩ ꯁꯤꯁꯨ ꯄꯩꯁꯥ ꯌꯥꯎꯕ꯭ꯔ ꯌꯦꯡꯒꯦ ꯁꯦꯜ ꯌꯥꯎꯔꯝꯃꯦ ꯗꯥꯎ ꯌꯥꯏ ꯁꯦꯜ ꯂꯧꯊꯣꯔꯛꯑꯦ ꯈꯔ ꯑꯁꯤ ꯊꯕꯛ ꯈꯔ ꯂꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯨꯝ ꯍꯜꯂꯒ ꯆꯥꯛ ꯆꯥ ꯇꯣꯛꯑꯒ ꯑꯃꯨꯛ ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦ ꯑꯁ ꯍꯟꯗꯛꯀꯤ ꯃꯇꯥꯡꯒꯤꯗꯤ ꯐꯖꯅ ꯅꯩꯔꯦ ꯃꯥꯛꯁꯦ ꯎꯞꯄꯅꯦꯕ ꯀꯥꯔ ꯃꯅꯨꯡꯗ ꯏꯊꯟꯗ ꯂꯩꯔꯀꯥꯟꯗꯗꯤ ꯃꯥꯛꯁ ꯎꯞꯇ꯭ꯔꯁꯨ ꯌꯥꯏꯑꯕ ꯏꯁꯤꯡꯒ ꯖꯔ ꯀꯥꯞꯈꯠꯂꯒ ꯌꯦꯡꯉꯣ ꯈꯔ ꯆꯣꯝꯗꯦꯕꯁꯨ ꯒꯣꯋꯥꯗꯒ ꯊꯧꯕꯗꯣ ꯑꯗꯨꯒꯤ ꯐꯤꯂꯤꯡ ꯋꯥꯎ ꯑꯁꯣꯝ ꯁꯥꯏꯗꯇ ꯆꯞ ꯃꯥꯟꯅ ꯂꯩ ꯁ꯭ꯋꯥꯏꯒꯤ ꯖꯒꯥꯁꯦ ꯚ꯭ꯌꯨ ꯌꯥꯝ ꯐꯖꯕ ꯖꯒꯥꯅꯤ ꯀꯪꯂꯥ ꯒꯦꯠꯁꯨ ꯂꯩꯔꯦꯗꯅ ꯑꯗꯩ ꯄꯥꯛꯅ ꯆꯥꯎꯅꯁꯨ ꯂꯩꯔꯦꯗꯅ ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯤ ꯑꯩꯈꯣꯏ ꯖꯦꯝ ꯍꯣꯜꯒꯤ ꯀꯩꯅꯣ ꯂꯩꯁꯦ ꯘꯔꯤ ꯂꯩꯁꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯣꯚꯔ ꯕ꯭ꯔꯤꯖ ꯂꯩꯗꯅ ꯑꯗꯨꯅ ꯚ꯭ꯌꯨ ꯌꯥꯝ ꯐꯖꯕ ꯖꯒꯥꯅꯤ ꯁꯤꯁꯦ ꯇꯥꯏꯃꯤꯡ ꯐꯪꯉꯀꯥꯟꯗ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯕ꯭ꯂꯣꯛ ꯇꯧꯔꯛꯀꯦ ꯌꯨꯝ ꯌꯧꯔꯦ ꯍꯧꯖꯤꯛ ꯄꯥꯕꯨꯡ ꯊꯣꯛꯀꯦ ꯍꯥꯏꯔꯗꯤ ꯁꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯊꯧꯗꯣꯛꯇꯗꯤ ꯊꯣꯛ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯑꯕꯦꯝꯃꯁꯦ ꯃꯃꯥꯅ ꯆꯤꯛꯀꯟ ꯁꯨꯞ ꯊꯛꯄꯗꯩꯔ ꯈꯪꯗꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯔꯝ ꯌꯥꯝ ꯃꯣꯛꯑꯦ ꯌꯥꯝ ꯃꯔꯝ ꯃꯣꯛꯄꯤ ꯉꯁꯤꯗꯤ ꯃꯔꯝ ꯌꯥꯝ ꯃꯣꯛꯑꯦ ꯁꯤ ꯃꯃꯥꯏꯗ ꯈꯖꯥꯏꯗ ꯊꯦꯡꯍꯟꯒꯅꯣ ꯍꯥꯏꯅ ꯌꯦꯁ ꯄ꯭ꯔꯤꯄꯦꯌरिꯡ ꯍꯣꯔꯂꯤꯛꯁ ꯐꯣꯔ ꯃꯤ ꯊꯦꯡꯛ ꯌꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯁꯥꯏꯗ ꯑꯃꯨꯛ ꯆꯠꯄ ꯑꯗꯩ ꯍꯜꯂꯛꯑꯒ ꯆꯥꯛ ꯆꯥꯔ ꯑꯣꯐꯤꯁ ꯑꯃꯨꯛ ꯆꯠꯄ ꯁꯤ ꯉꯥꯛꯇꯅꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒ ꯁꯟꯗꯦꯒꯨꯝꯕ ꯐꯪꯉꯀꯥꯟꯗ ꯊꯥꯏꯅꯗꯤ ꯀꯣꯏ ꯆꯠꯄꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯁꯨ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯉꯥꯡ ꯌꯥꯎꯕꯗꯒꯤ ꯑꯃꯨꯛ ꯑꯦꯛꯁꯇ꯭ꯔꯥ ꯋꯥꯛ ꯈꯔꯁꯨ ꯑꯃꯨꯛ ꯌꯥꯎꯔꯦꯕꯀꯣ ꯗꯨꯀꯥꯟ ꯂꯣꯏꯅꯃꯛ ꯍꯥꯡꯅꯔꯛꯄꯒꯤ ꯃꯥꯜꯂꯦ ꯑꯁꯣꯝ ꯁꯥꯏꯗꯁꯦ ꯂꯣꯏ ꯆꯤꯜꯂꯤꯁꯤꯗꯣ ꯗꯨꯀꯥꯟ ꯂꯣꯏꯅꯃꯛ ꯑꯅꯝꯕ ꯍꯥꯡꯕ ꯃꯥꯜꯂꯦ ꯑꯩꯁꯨ ꯆꯪꯗ꯭ꯔꯤꯕꯅꯤꯅꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯤ ꯂꯦꯞꯅꯔꯤꯕ ꯃꯑꯣꯡꯁꯤꯗꯗꯤ ꯗꯨꯀꯥꯟ ꯂꯣꯏꯅꯃꯛ ꯍꯥꯡꯕ ꯃꯥꯜꯂꯦ ꯁꯣꯝ ꯁꯥꯏꯗꯇꯤ ꯍꯥꯡꯗ꯭ꯔꯤ ꯁꯤꯗ ꯑꯩꯈꯣꯏ ꯚꯦꯍꯤꯀꯨꯂꯔ ꯃꯨꯚꯃꯦꯟꯗ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯊꯣꯛꯑꯦ ꯁꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯩꯁꯟꯕꯅꯤꯅꯀꯣ ꯌꯧꯔꯦ ꯑꯝꯇ ꯇꯧꯊꯣꯛꯏ ꯊꯦꯡꯉꯦ ꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯌꯨꯝ ꯍꯜꯂꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ 10K ꯃꯌꯥꯝ 10K ꯐꯦꯃꯤꯂꯤ ꯌꯧꯍꯟꯕꯤꯕꯩ 10.2 ꯌꯧꯔꯦ 10.2 ꯐꯦꯃꯤꯂꯤ ꯌꯧꯍꯟꯕꯤꯕꯩꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯍꯧꯖꯤꯛ ꯍꯜꯂꯁꯤ ꯌꯨꯝꯗ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤꯗꯤ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯍꯥꯞꯄꯛꯑꯒꯦ ꯌꯨꯝ ꯌꯧꯔꯦ ꯑꯗꯨꯒ ꯌꯦꯡꯉꯣ ꯃꯩꯁꯦ ꯉꯁꯥꯏꯗꯒꯤ ꯃꯨꯠꯍꯧꯕꯅꯦꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯨꯠꯂꯦꯃꯦ ꯑꯗꯣ ꯑꯩꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯦꯅ ꯀꯝꯄ꯭ꯂꯦꯟ ꯅꯝꯕꯔ ꯑꯃ ꯊꯤꯌꯦꯕ ꯏꯟꯇꯔꯅꯦꯠꯇ 912 ꯀꯣꯜ ꯇꯧꯖꯦꯕ ꯁꯤ ꯑꯩꯅ ꯈꯪꯗꯕꯩ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ネット ꯁꯔꯆ ꯇꯧꯔꯒ ꯌꯦꯡꯕꯗꯗꯤ ꯍꯧꯖꯤꯛꯀꯤ ꯅꯝꯕꯔꯗꯣ ꯊꯣꯛꯑꯦ ꯑꯗꯨꯒ ꯇꯧꯕꯗ ꯆꯠꯇꯦꯕ ꯑꯦꯅꯤꯋꯦꯁ ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯦ ꯃꯩ ꯃꯃꯝꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯩꯁꯨ ꯅꯝꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯇꯣ ꯏꯆꯥꯊꯕꯤꯁꯤ ꯂꯩꯔꯦ ꯈꯔ ꯂꯩꯔꯗꯤ ꯄꯄꯥ ꯂꯥꯛꯑꯦ ꯍꯥꯏꯕꯗ ꯑꯥꯎ ꯍꯥꯏꯔ ꯆꯦꯜꯂꯛꯄ ꯍꯧꯔꯛꯑꯅꯤꯁꯦ ꯍꯧꯖꯤꯛꯇꯤ ꯇꯨꯝꯃ ꯂꯩꯗꯣ ꯄꯄꯥ ꯂꯥꯛꯑꯦ ꯍꯥꯏꯁꯨ ꯀꯩꯝ ꯈꯪꯕꯤꯗꯦ ꯃꯥꯅ ꯍꯧꯖꯤꯛ ꯇꯣ ꯄꯄꯥ ꯂꯥꯛꯑꯕꯅꯤꯅ ꯀꯣꯏꯕ ꯊꯣꯛꯑꯁꯤ ꯗꯧꯗꯧ ꯂꯩꯕ꯭ꯔꯥ ꯑꯩꯒꯥꯕꯣꯛ ꯂꯩꯕ꯭ꯔꯥ ꯀꯣ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏꯗꯩ ꯇꯨꯝꯕꯗꯣ ꯍꯧꯖꯤꯛꯁꯨ ꯇꯨꯝꯃꯤ ꯉꯁꯤꯗꯤ ꯌꯦꯡꯉꯨ ꯉꯁꯥꯏ
ꯑꯩꯅ ꯆꯠꯂꯝꯗꯥꯏꯗꯩ ꯇꯨꯝꯕꯗꯣ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝ ꯂꯩꯔꯝꯃꯦꯕ ꯀꯩꯅꯣ ꯁꯤꯕꯨ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯑꯃꯨꯛꯀ ꯁꯣꯏꯗ꯭ꯔꯤ ꯍꯧꯒꯠꯂꯤ ꯂꯥꯎ ꯈꯨꯖꯤꯟꯁꯤꯅꯅꯦ ꯃꯥꯏꯁꯦ ꯈꯣꯠꯆꯟꯕꯁꯦ ꯇꯣꯛꯅꯕꯁꯦ ꯎꯏꯁ ꯀꯩꯗꯧꯔꯤꯕ ꯑꯗꯨꯗꯤ ꯁꯤ ꯑꯝꯇ ꯎꯞꯁꯟꯁꯤꯁꯦ ꯌꯥꯍꯨ ꯆꯥꯛ ꯂꯥꯝꯃꯦ ꯇꯨ ꯃꯈꯨꯠ ꯁꯨꯃꯥꯏꯅ ꯇꯥꯁꯜꯂꯤꯁꯦ ꯁꯤ ꯆꯥꯛ ꯂꯥꯝꯃꯤꯅꯤ ꯀꯣ ꯈꯨꯠ ꯁꯨꯃꯥꯏꯅ ꯇꯥꯁꯜꯂꯤꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯅꯤ ꯂꯥꯝꯃꯕꯣ ꯏꯆꯥꯕꯣ ꯍꯥ ꯂꯥꯝꯃꯕꯣ ꯀꯥꯏꯗꯅꯣ ꯌꯦꯡꯉꯤꯗꯨꯕꯨ ꯍꯣꯏ ꯆꯠꯊꯕꯤ ꯀꯗꯥꯏ ꯁꯣꯝꯒꯤ ꯈꯣꯠꯂꯗꯤ ꯈꯨꯖꯤꯟꯗꯣ ꯌꯥꯝ ꯁꯥꯡꯉꯦ ꯈꯨꯠꯁꯦ ꯁꯤꯗ ꯄꯄꯥ ꯅꯪ ꯈꯨꯖꯤꯟ ꯀꯛꯇꯣꯏꯁꯤꯅꯦ ꯀꯤꯖꯈ꯭ꯔꯦ ꯁꯤ ꯈꯨꯠ ꯄꯤꯛꯇ꯭ꯔꯨꯁꯤꯒꯤ ꯈꯨꯖꯤꯟ ꯀꯛꯇꯣꯏꯁꯦ ꯉꯥꯏꯈꯣ ꯃꯁꯤ ꯌꯦꯡꯉꯨꯀꯣ ꯆꯦꯞꯈ꯭ꯔꯦꯕ ꯆꯦꯞꯄꯦ ꯋꯥ ꯀꯩꯅꯣ ꯑꯗꯨꯗꯤ ꯁꯤ ꯂꯥꯎꯁꯦ ꯁꯤ ꯀꯩꯅꯣ ꯅꯪꯗꯨꯕꯣ ꯑꯃꯨꯛ ꯐꯥꯏꯔꯛꯇꯧꯔꯕꯣ ꯍꯧꯖꯤꯛꯇ ꯁꯦꯡꯗ ꯉꯥꯏꯕꯁꯦ ꯐꯤꯂꯝ ꯊꯤꯡꯖꯤꯟꯗꯦꯕ ꯃꯣꯏ ꯃꯔꯣꯟ ꯌꯥꯝ ꯂꯣꯟꯕꯤ ꯑꯣꯏ ꯃꯣꯏ ꯃꯤꯠ ꯎꯗ꯭ꯔꯁꯨ ꯇꯥꯏ ꯍꯩ ꯃꯣꯏꯁꯦ ꯀꯣ ꯇꯥꯏꯀꯣ ꯄꯄꯥꯏ ꯃꯈꯣꯟꯁꯦ ꯍꯌꯦꯡ ꯃꯤꯠ ꯎꯔꯀꯥꯟꯗ ꯑꯩ ꯁꯤꯗꯤ ꯄꯄꯥꯅꯤ ꯈꯪꯗꯣꯏꯅꯦꯕ ꯁꯤꯗ ꯈꯨꯠꯁꯤꯗ ꯑꯝꯇ ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ ꯑꯁ ꯂꯣꯏꯔꯦ ꯑꯁ ꯐꯖꯕꯅ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯑꯁ ꯃꯆꯤꯟ ꯀꯩꯅꯣ ꯁꯤꯕꯣ ꯂꯣꯏꯔꯦ ꯏꯆꯥ ꯐꯖꯕꯅ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯃꯤꯅꯅꯦ ꯃꯁꯛꯇꯤ ꯍꯥꯏꯒꯤꯅꯤꯀꯣ ꯆꯤꯟꯗꯣ ꯑꯝꯇ ꯂꯣꯏꯔꯦ ꯄꯣꯁ ꯐꯖꯕꯤ ꯇꯧꯔꯣ ꯑꯁ ꯑꯗꯨꯗꯤ ꯐꯖꯗ꯭ꯔꯦ ꯀꯔꯤ ꯄꯣꯁꯅꯣ ꯑꯗꯨꯕꯨ ꯑꯁ ꯑꯗꯨꯗꯤ ꯊꯤ ꯆꯪꯕ ꯃꯥꯜꯂꯦ ꯑꯣ ꯂꯣꯏꯈ꯭ꯔꯦ ꯌꯥꯈ꯭ꯔꯦ ꯁꯤꯗꯤ ꯅꯪ ꯇꯧꯅꯤꯡ ꯇꯧꯖꯔꯣ ꯌꯥꯔꯦ ꯅꯪ ꯇꯧꯅꯤꯡ ꯇꯧꯖꯔꯣ ꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯅꯝꯃꯒꯦ ꯋꯥꯎ ꯆꯦꯞꯄꯦ ꯍꯥꯏꯕ ꯌꯦꯡꯉꯨ ꯄꯨꯔꯥ ꯆꯦꯞꯄꯒꯅꯤ ꯍꯤꯞꯄꯤꯁꯦ ꯃꯥ ꯑꯩꯁꯦ ꯂꯥꯛꯑꯝꯃꯦ ꯑꯃꯨꯛ ꯃꯨꯠꯈ꯭ꯔꯦ ꯏꯟꯚꯔꯇꯔ ꯁꯦꯝꯍꯧꯗꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜ ꯇꯥꯔꯦ ꯆꯥꯛ ꯊꯣꯡꯉꯁꯤ ꯁꯤꯗ ꯉꯁꯤ ꯅꯨꯡꯗꯥꯡꯒꯤ ꯊꯥꯛ ꯈꯣꯏꯔꯁꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯇꯩ ꯂꯝꯗ ꯑꯣꯏꯔꯒꯗꯤ ꯆꯩꯅꯥꯗꯒꯨꯝꯕꯗꯤ ꯁꯤꯁꯦ ꯐꯖꯅ ꯗꯦꯀꯣꯔꯦꯁꯟꯒ ꯇꯧꯔꯒ ꯁꯤꯜꯂꯦꯕ ꯏꯚꯦꯟꯠꯀꯤ ꯇꯥꯏꯞꯇꯀꯣ ꯁꯤ ꯂꯩꯔꯦ ꯃꯃꯥꯡꯗꯗꯤ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠꯁꯦ 2 ꯄꯥꯟꯕꯅꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯃꯈꯛꯇꯪ ꯇꯧꯋꯦ ꯁꯤ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠꯀꯤ ꯃꯄꯥꯟ ꯁꯥꯕꯗꯨꯅꯦ ꯅꯨꯡꯗꯥꯡꯗ ꯈꯛꯇꯪ ꯁꯥꯕ ꯐꯖꯅ ꯎꯠꯄꯗꯤ ꯌꯥꯗ꯭ꯔꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯗꯤ ꯁꯤꯁꯦ ꯁꯥꯔꯝꯃꯔꯣꯏꯕꯀꯣ ꯎꯝꯖꯟꯒꯅꯤ ꯑꯗꯨꯒ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠ ꯑꯣꯜꯂꯛꯑꯅꯤꯕ ꯉꯁꯤ ꯁꯥꯠꯂꯦ ꯅꯝꯕ ꯅꯪꯒꯤꯗꯣ ꯁꯣꯝ ꯁꯥꯏꯗꯇꯩ ꯅꯝꯕ ꯌꯥꯔꯦ ꯅꯨꯡꯉꯥꯏꯗꯧꯅꯤ ꯌꯥꯗ꯭ꯔꯦ ꯆꯠꯂꯗꯤ ꯅꯪ ꯅꯨꯡꯉꯥꯏꯕꯀꯣ ꯀꯥꯝꯒ ꯆꯟꯕ ꯑꯩꯈꯣꯏꯁꯦ ꯆꯠꯂꯗꯤ ꯌꯦꯡꯉꯨꯗꯨ ꯀꯀꯥ ꯌꯥꯏ ꯀꯀꯥꯁꯨ ꯀꯀꯥ ꯇꯥꯃꯣ ꯌꯥꯏ ꯀꯀꯥ ꯇꯥꯃꯣ ꯌꯥꯏ ꯇꯨ ꯑꯥꯗ ꯀꯀꯥ ꯇꯥꯃꯣ ꯌꯥꯏ ꯇꯨ ꯗꯧꯗꯧꯁꯨ ꯂꯩꯔꯦ ꯇꯨ ꯀꯀꯥ ꯇꯥꯃꯣ ꯌꯥꯏꯁꯨ ꯂꯩꯔꯦ ꯗꯧꯗꯧꯁꯨ ꯂꯩꯔꯦ ꯀꯣꯟꯒ ꯐꯦꯡꯖꯗ꯭ꯔꯣ ꯁꯤꯗ ꯍꯩꯒꯥꯕꯣꯛ ꯃꯅꯥꯛꯇ ꯑꯃꯨꯛꯁꯦ ꯍꯩꯒꯥꯕꯣꯛꯁꯨ ꯂꯩꯔꯦ ꯇꯨ ꯁꯤꯗ ꯇꯨ ꯍꯥꯏ ꯇꯨ ꯎꯗ꯭ꯔꯤ ꯍꯣꯏ ꯃꯈꯣꯟꯗꯤ ꯈꯪꯕ ꯇꯥꯕ꯭ꯔꯣ ꯌꯦꯡꯉꯣ ꯁꯤꯗ ꯌꯦꯡꯉꯣ ꯑꯥꯗ ꯍꯥꯏ ꯇꯧꯔꯛꯏ ꯍꯥꯏ ꯇꯧꯔꯛꯏ ꯃꯌꯥ ꯆꯧꯗꯨꯔꯤ ꯃꯥꯜꯂꯤꯅꯦ ꯃꯌꯥ ꯑꯗꯨꯝ ꯀꯥ ꯂꯩꯔꯦꯅꯦ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯉꯁꯤꯁꯦ ꯄꯨꯡ 12 ꯇꯥꯔꯦꯕ ꯇꯥꯞꯗ ꯑꯩ ꯀꯞꯄꯝꯃꯦꯕꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯒꯦꯅ ꯀꯦꯃꯦꯔꯥꯁꯦ ꯍꯦꯛ ꯊꯥꯡꯒꯠꯄꯒ ꯁꯨꯃꯥꯏꯅ ꯇꯧꯊꯣꯛꯈꯤꯕ ꯋꯥꯅꯤ ꯅꯪ ꯈꯪꯕ꯭ꯔꯣ ꯑꯗꯣ ꯇꯥꯞꯗ ꯑꯩ ꯀꯞꯄꯝꯃꯤꯅꯦꯕ ꯁꯤꯁꯦ ꯑꯗꯨꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯒꯦꯅ ꯀꯦꯃꯦꯔꯥ ꯇꯠꯂꯥꯎ ꯊꯥꯡꯒꯠꯄ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦꯕ ꯇꯧꯖꯣꯅꯦ ꯃꯂꯥꯝ ꯂꯥꯛꯑꯣ ꯆꯠꯁꯤꯜꯂꯣ ꯑꯃꯃꯝ ꯅꯛꯇ To all the bachelors brother out there, whatever I am going through today has already been experienced by all the parents, and you're going to experience the same. So be prepared. I'm not the only one who is going through all this stuff. Everybody has already gone through, and you
are also going to experience the same thing. So this is just a trailer of what is going to really happen in your future life. So okay. Kay hay so kay hay khangdre comment su myam haibire si life ni life si si face amani si 3 months kumba le kan di amuk keno torani sanabaga hira kan di amuk farakini na mana haibire adu admai hair ko ngon de am relief we phojei or this is going to last only for 3 months and khalaga ko adu hojiki oina di tumbaje ngasi ngarang je keno di tau de ni ngai yam kan na tau di na te adubu tumba si dum pung ani gum bagi kanaraga adaina tawe ngasi na pung mari manga gumba tumba sang na tumba hore ngasi sina hayeng mu tau de di kem de khang ngam de they are very unpredictable koi gamem ta de bujiki sum yeng mi nagi je haina videos mai na ma tek thaga chawste me amna nusidana support tawbirakpa nusi comment haibirakpa amuka na thar phungdokchari karamba method na oidoino di khangdre maning mama on thokuna oidera natraga irulujabibna oidera karamba no di khangdre hojikan maram yam mokre kaptre anyways ma'am thank you so much ma'am na comment ta makhan suggestion ma'am tawbirakpai damakta thank you adanga sigi di video ji mata si lusenjarage nungai bergadi soidna ma'am like tawbiramo subscribe tawdribargana soidna subscribe tusinbiramo 100k yogodaba yam kuidre मैम मातें पांगबिरगदि याम थुना यौबुसि याय अरना मातें सोइदना तौबिरमो बाय बाय